matam ki sarkar singsen na khaire ga labuna miyam da masigumbugi koi tanja ama yorapane aduna kono se khanbi rakanda mayam ki tamte su khalla kanda lakadori ba manipur ki future koi yelongi sing kanjana bagi amata ngaire bade aseng ba data sakat paduni adegi mitop khangdo paduni aduna sigi koi jote na koi ba koi panchi koi somgi maikai mai lambi de su koi samak jawra ka si ayam gi koi solidarity utpa adugi kono do nuna ba ko sona kan lejari maruina manipur da hojik census ama tawdori ba si nahan koi ministry of koi home affairs su silla kanda koi hotel grande da pangthok khrabani sumai tawdana koi awareness da ta bi hom ba census ama tawdori ba pangthok si masi hana defer to view madu no to defer to matung da koi soi griba akedi yamna lanba koi 169 growth rate like griba 5375 option griba aduna singi 9 subdivision manung da ahum khak rectify tawrakanda lemori ba taru namjal lakanda aran ba kano data am da yumpham orakanda hauji koi census tawne ba tawriba se masi defer to view haitana mayang ware pun lei garami simakta da koi census tawtaba yade haidana tawsilakpa adu iroina na manipur da illegal immigrants mayam sangjil lakhiba lai si matam da su koi nahan gi mifam da su degi tongan ta section kya dagi 1980 dagi haurakan da lakhiba manipur da mitop sang ko sin se identify toraga report tawgadani haiba wafam madum masi fawda matam gi sarkar singsen na khaire ga labuna miyam da masigumbugi koi tanja ama yorapane aduna kono se khanbi rakanda mayam gi tamte su khalla kanda lakadori ba manipur gi future koi yelongi sing kanjana bagi amata ngaire bade aseng ba data sakat paduni adegi mitop khangdo paduni aduna census se matam khargi oina koi manipur gi hojik oriba situation adu gai kore thengiri ba kudu chada ba sing si yakanda bharat lengat na bharat sarkar na khudak ta effort to gumthoi postpone to gumthoi ai wa form se ai thamjeri